ꯇꯥꯡ ꯑꯍꯨꯝꯒꯤ ꯅꯨꯡꯗꯥꯡ ꯃꯩ ꯊꯥꯕꯁꯦ ꯑꯁꯤꯗꯩꯁꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯗꯤ ꯑꯩꯈꯣꯏꯁꯦ ꯆꯦꯟꯊꯣꯛꯇ ꯌꯥꯗꯕꯩ ꯆꯦꯟꯊꯣꯛꯑꯦꯕ ꯆꯦꯟꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯣꯝꯄꯥꯎꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯅ ꯇꯧꯅꯩꯌꯦꯕ ꯐꯦꯟꯁꯤꯡꯁꯦ ꯀꯥꯟꯅꯕꯩ ꯍꯣꯠꯅꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯄꯥꯁ ꯄꯤꯅꯩꯌꯦꯕ ꯑꯉꯥꯡ ꯄꯥꯁ ꯄꯤꯅꯕꯁꯤꯗ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯔꯨꯝꯗ ꯊꯝꯃꯦꯕ ꯕꯣꯔꯗꯤꯡ ꯊꯝꯕꯁꯦ ꯑꯩꯅ ꯂꯧꯊꯣꯛꯑꯦ ꯏꯆꯥꯅꯨꯄꯥꯁꯤꯒ ꯄꯨꯂꯞ ꯂꯧꯊꯣꯛꯑꯦ ꯂꯧꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯐꯦꯟꯁꯤꯡ ꯋꯥꯡꯕꯁꯤꯗ ꯑꯩꯅ ꯄꯥꯁꯁꯦ ꯄꯤꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯋꯥꯡꯕ ꯑꯝꯗ ꯂꯩꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯤꯅ ꯋꯥꯡꯕ ꯑꯝꯗ ꯂꯩꯈ꯭ꯔꯦ ꯋꯥꯡꯕ ꯑꯃꯃꯝꯗ ꯂꯩꯈꯤꯕꯁꯦ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯅ ꯃꯌꯥꯏꯗ ꯑꯩꯁꯦ ꯀꯞꯄꯒ ꯂꯩꯔꯦ ꯑꯉꯥꯡꯒꯁꯦ ꯐꯨꯔꯦꯕ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯖꯜꯂꯛꯄꯗꯅꯦ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯁꯦ ꯁꯤꯕꯥꯏ ꯀꯦꯝꯗ ꯌꯧꯔꯦ ꯁꯤꯕꯥꯏ ꯀꯦꯝꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯆꯥꯛ ꯍꯤꯟꯖꯥꯡꯗꯨꯁꯨ ꯁꯨꯄꯔ ꯐꯥꯏꯟꯗꯨꯗ ꯆꯥꯛ ꯍꯤꯟꯖꯥꯡ ꯄꯨꯂꯞ ꯊꯣꯡꯉ ꯄꯤꯔꯛꯑꯦ ꯑꯉꯥꯡꯁꯤꯡ ꯆꯥꯎ ꯌꯥꯗ꯭ꯔꯦꯕ ꯑꯩꯒꯤ ꯃꯣꯡꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯏꯕꯨꯡ ꯑꯅꯤ ꯂꯩꯍꯧꯔꯦ ꯏꯄ꯭ꯋꯥ ꯅꯤꯄꯥ ꯑꯃꯒ ꯃꯣꯏꯒꯤ ꯃꯣꯡꯐꯝꯁꯦ ꯁꯤ ꯎꯕꯗ ꯈꯛꯇꯅꯤ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯨꯝ ꯆꯥꯛꯄ ꯎꯕꯗꯗꯤ ꯊꯃꯣꯏꯗꯤ ꯁꯣꯛꯏ ꯑꯗꯨꯁꯨ ꯑꯩ ꯃꯤꯠꯇꯒꯤ ꯄꯤꯗꯤ ꯇꯥꯗꯦꯕ ꯃꯣꯡꯐꯝꯁꯦ ꯂꯥꯜꯂꯛꯄꯗꯗꯤ ꯑꯩ ꯀꯞꯄꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯏꯃꯥ ꯕꯕꯥꯒꯤ ꯃꯣꯡꯐꯝꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤꯀꯣ ꯀꯩꯅꯣꯝꯃ ꯂꯥꯛꯑꯦ ꯌꯥꯝꯅ ꯋꯥꯅ ꯁꯥꯖꯔꯛꯈꯤꯕ ꯌꯨꯝꯅꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯤꯛꯇꯛꯅ ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯕꯁꯨ ꯏꯪꯅ ꯇꯞꯅ ꯃꯔꯥ ꯆꯦꯠꯅ ꯂꯩꯖꯔꯝꯕ ꯌꯨꯝꯅꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯂꯥꯂꯧꯂꯞꯁꯤꯡꯅ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯌꯨꯝꯐꯝꯗꯨ ꯐꯥꯎꯕ ꯎꯠ ꯑꯣꯟꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕ ꯇꯦꯝꯊꯣꯛꯄꯤꯈ꯭ꯔꯕ ꯈꯜꯂꯨꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯇꯨꯝꯐꯝ ꯈꯪꯗꯦ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯤꯕꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ ꯋꯥꯐꯝꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯒꯤ ꯕꯕꯥꯒꯤ ꯃꯣꯡꯐꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯆꯥꯐꯝ ꯈꯪꯗꯦ ꯇꯨꯝꯐꯝ ꯈꯪꯗꯦ ꯑꯍꯤꯡ ꯀꯌꯥꯁꯦ ꯃꯤꯠꯁꯤ ꯎꯏꯊꯕ ꯉꯝꯈꯤꯗꯦ ꯑꯃꯨꯛꯁꯨ ꯇꯥꯡ 3ꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯀꯌꯥꯗꯤ ꯋꯥꯅ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯂꯦꯜꯂꯛꯈꯤꯕ ꯀꯥꯡ ꯃꯔꯛꯇ ꯑꯉꯥꯡꯁꯤꯡꯅ ꯀꯞꯂꯛꯄ ꯃꯇꯝꯗ ꯀꯞꯇꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯥꯈꯤꯅꯤ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯛꯈꯤꯕ ꯑꯁꯨꯛ ꯋꯥꯅ ꯂꯦꯜꯂꯛꯑꯒ ꯅꯝꯕꯣꯜꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯌꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯇꯥꯖꯔꯨꯕꯗ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯖꯈ꯭ꯔꯁꯅꯨ ꯃꯩ ꯊꯥꯗꯣꯛꯆꯈ꯭ꯔꯁꯅꯨ ꯑꯋꯥꯕ ꯀꯌꯥꯗꯣ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯆꯔꯒꯦ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯗ NRCꯕꯨ ꯆꯠꯅꯍꯟꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯦꯟꯊꯣꯛꯆꯔꯒꯦ ꯍꯥꯏꯕ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎꯗꯝꯅꯤ ꯉꯁꯤ PK ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯤꯕ PK ꯄꯥꯎꯗꯝ ꯉꯁꯤ 13 ꯁꯨꯕ ꯇꯥꯡꯀꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎꯗꯝ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯅꯝꯕꯣꯜꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝ ꯐꯥꯎꯕ ꯃꯇꯧ ꯀꯔꯝꯅ ꯋꯥꯅ ꯌꯧꯔꯛꯈꯤꯕ ꯑꯃꯗꯤ ꯃꯔꯛꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯂꯦꯜꯂꯛꯈꯤꯕ ꯄꯥꯎꯗꯝꯁꯤꯡ ꯑꯗꯣ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ PK ꯄꯥꯎꯗꯝ 13 ꯁꯨꯕ ꯇꯥꯡꯀꯛꯁꯤꯗ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ 19 ꯍꯦꯛ ꯄꯣꯛꯐꯝꯗꯤ KBC ꯆꯔꯆꯅ ꯍꯧꯖꯤꯛ ꯔꯦꯗ ꯀ꯭ꯔꯣꯁ ꯔꯣꯗꯇ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯃꯐꯝꯗ ꯄꯣꯛꯑꯒ ꯍꯦꯡꯒ꯭ꯔꯥ ꯂꯩꯔꯛꯇ ꯑꯩꯈꯣꯏꯁꯦ ꯂꯩꯔꯦ ꯍꯦꯡꯒ꯭ꯔꯥ ꯂꯩꯔꯛꯇ ꯂꯩꯔꯛꯄꯗꯒꯤ ꯑꯩ 1990ꯗ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯑꯩ ꯈꯨꯃꯟꯁꯤꯡ ꯅꯤꯉꯣꯜꯅꯦ ꯐꯔꯦꯝꯕꯝ ꯎꯡꯕꯅꯦ ꯃꯣꯏꯔꯥꯡꯗ 1990ꯗ ꯌꯨꯝ ꯄꯥꯜꯂꯦ 91ꯗꯒꯤ ꯑꯩ ꯆꯨꯔꯥꯆꯥꯟꯄꯨꯔ ꯂꯩꯔꯦ 92ꯗ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯄꯣꯛꯑꯦ ꯆꯨꯔꯥꯆꯥꯟꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ 95ꯗ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃ ꯄꯣꯛꯑꯦ 98ꯗ ꯏꯆꯥꯅꯨꯄꯥꯁꯦ ꯄꯣꯛꯑꯦ ꯏꯆꯥ ꯑꯍꯨꯝꯁꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯣꯏ ꯅꯨꯃꯤꯠꯁꯤꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯥꯡ 1ꯗꯒꯤ ꯑꯩꯈꯣꯏꯁꯦ ꯇꯥꯏꯠ ꯑꯣꯏꯔꯦꯕ ꯀꯥꯔꯐ꯭ꯌꯨ ꯊꯝꯃꯦꯀꯣ ꯇꯥꯡ 1ꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯗꯨꯗ ꯈꯨꯒꯥꯗꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯊꯧꯗꯣꯛꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯕ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯅꯗꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯗꯤ ꯑꯩ ꯄꯤꯍꯧꯒꯦꯕ ꯅꯨꯃꯤꯠꯁꯤꯗ ꯈꯨꯒꯥꯗꯒꯤ ꯋꯥꯏꯐꯩ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛꯇ ꯉꯥ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯈꯨꯒꯥ ꯉꯥꯁꯦ ꯃꯥꯅ ꯏꯇꯥ ꯀꯥꯔꯐ꯭ꯌꯨ ꯂꯩꯕꯁꯤꯗ ꯑꯩꯒꯤ ꯉꯥꯁꯦ ꯑꯃꯐꯥꯎ ꯌꯣꯟꯗꯔꯦ ꯅꯪꯅ ꯈꯔ ꯌꯣꯟꯕꯤꯌꯣ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯥꯁꯦ ꯂꯩꯀꯥꯏꯁꯤꯗ ꯑꯅꯧꯕ ꯇꯥꯔꯛꯄꯅꯦꯕ ꯅꯪꯅ ꯈꯣꯡꯅ ꯂꯥꯛꯄ ꯑꯣꯏꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯥꯎꯟ ꯃꯅꯨꯡꯗꯩꯅ ꯗꯥꯝꯐꯥꯎꯁꯦ 10 ꯀꯤꯂꯣꯃꯤꯇꯔ ꯁꯝꯊꯤꯡꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯅ ꯉꯥꯁꯦ ꯌꯣꯟꯕꯤꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯨ ꯀꯦꯖꯤ ꯇꯪꯈꯥꯏ ꯑꯃ ꯂꯧꯍꯧꯋꯦꯕ ꯊꯣꯡꯉꯦꯀꯣ ꯐꯖꯅ ꯆꯥꯕ ꯅꯪꯉꯛꯇꯕꯩ ꯋꯥꯅꯤ ꯅꯨꯃꯤꯠꯁꯤꯗ ꯇꯁꯦꯡꯅꯗꯤ ꯅꯪꯗꯤ ꯅꯪꯒꯗꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯤꯁꯦ ꯈꯔ ꯀꯜꯂꯦꯕ ꯃꯤꯁꯦ ꯍꯦꯛꯇ ꯍꯨꯞꯆꯤꯜꯂꯛꯄꯁꯦ ꯂꯩꯁꯥꯕꯤꯗꯒꯤ ꯃꯧꯗꯒꯤ ꯅꯍꯥ ꯑꯉꯥꯡ ꯍꯥꯏꯕ ꯖꯥꯠꯁꯤꯒꯤ ꯑꯩ ꯅꯥꯛꯇ ꯂꯣꯏ ꯍꯨꯞꯆꯤꯜꯂ ꯑꯅꯥꯕꯕꯨ ꯌꯥꯎꯅ ꯀꯟꯕꯅꯦꯕ
ꯑꯗꯩ ꯑꯩꯒꯤ ꯊꯪꯅꯕ ꯌꯨꯝꯗꯨꯗꯒꯤ ꯐꯛꯂꯥꯡꯁꯦ ꯑꯩꯅ ꯊꯨꯒꯥꯏꯔꯀꯥꯟꯗ ꯁꯝꯕꯟꯁꯦ ꯇꯤꯟꯅ ꯈꯥꯕꯅꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯐꯦꯟꯁꯤꯡ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯣ ꯑꯩꯒꯤ ꯍꯦꯛ ꯑꯋꯥꯡ ꯊꯪꯕꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯔꯛꯑꯦ ꯑꯋꯥꯡ ꯊꯪꯕꯒꯤ ꯏꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯌꯨꯝ ꯊꯥꯔꯛꯄꯗꯒꯤ ꯁꯣꯝꯒꯤ ꯀꯣꯟꯊꯧꯖꯝ ꯅꯠꯇ꯭ꯔꯣ ꯅꯥꯀꯟꯗ ꯃꯣꯏꯁꯦ ꯀꯣꯟꯊꯧꯖꯝ ꯏꯟꯗ꯭ꯔꯁꯦ ꯍꯧꯖꯤꯛꯀꯤ ꯏꯟꯗ꯭ꯔꯥꯁꯦ ꯃꯥꯁꯦ ꯌꯨꯝꯁꯦ ꯃꯩ ꯊꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯕ ꯗꯥ ꯏꯟꯗ꯭ꯔꯥ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯅꯝꯃ ꯃꯣꯏ ꯃꯅꯤꯡ ꯀꯨꯟꯕꯤ ꯃꯇꯩ ꯑꯃ ꯂꯩꯌꯦꯕ ꯑꯗ ꯑꯩꯅ ꯏꯅꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯅꯣꯏ ꯌꯨꯝꯗꯣ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯑꯩ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨ ꯍꯛꯅꯗꯤ ꯇꯧꯗꯕꯅꯤꯅ ꯇꯧꯗꯕ ꯃꯥꯟꯗꯕꯒꯤ ꯃꯥꯅ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯁꯤꯃꯤꯟꯅꯔꯒꯦꯁꯦ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯝꯃꯦꯕ ꯍꯥꯏꯔꯝꯃꯀꯥꯟꯁꯤꯗ ꯃꯣꯏ ꯀꯩꯅꯣꯁꯦ ꯏꯅꯝꯃ ꯏꯆꯟꯅꯁꯦ ꯃꯥ ꯍꯥꯟꯅ ꯊꯥꯡꯖꯜꯂꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥ ꯆꯥꯛꯁꯦ ꯇꯦꯡꯀꯣꯠꯇ ꯄꯨ ꯂꯥꯛꯑꯦꯕ ꯑꯉꯥꯡ ꯊꯥ ꯑꯗꯨꯁꯨ ꯐꯥꯗ꯭ꯔꯤꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯦꯕ ꯉꯥ ꯑꯇꯥꯎꯕꯁꯦ ꯇꯧꯔꯒ ꯃꯥꯁꯦ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯩꯌꯦꯕ ꯄꯤꯖꯔ ꯃꯇꯨꯡꯁꯤꯗ ꯗꯥ ꯏꯟꯗ꯭ꯔꯥ ꯍꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯁꯤꯒꯗꯤ ꯇꯤꯟ ꯑꯃ ꯐꯒꯠꯂꯒ ꯑꯗꯨꯝ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯌꯥꯏꯑꯕ ꯃꯣꯏꯁꯦ ꯐꯥꯎꯖꯜꯂꯛꯑꯀꯥꯟꯁꯤꯗ ꯊꯪꯅꯔꯤꯕꯗꯨꯗ ꯑꯗꯨꯝ BP ꯁ꯭ꯇꯣꯛ ꯑꯃ ꯂꯩꯌꯦꯕ ꯅꯨꯄꯤ ꯆꯠꯄ ꯅꯠꯇꯦ ꯉꯝꯗꯕ ꯕꯣꯟ ꯇꯤꯚꯤꯅꯦ ꯕꯣꯟ ꯑꯅꯥꯕ ꯇꯤꯚꯤ ꯑꯃ ꯑꯗꯨꯝ ꯆꯠꯄ ꯅꯥꯔꯀꯥꯟꯗ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯐꯝꯕꯕꯨ ꯉꯝꯗꯦꯕ ꯑꯗ ꯑꯗꯨ ꯃꯥꯁꯤꯁꯨ ꯑꯩꯒꯤ ꯑꯃꯨꯛ ꯊꯥꯡꯉꯤꯅꯦꯕ ꯕ꯭ꯂꯥꯡꯀꯦꯠꯇꯅꯦ ꯊꯥꯡꯉꯛꯏꯁꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯍꯅꯨꯕꯁꯦ ꯊꯥꯡꯖꯝꯕꯁꯦ ꯑꯩꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯁꯦ ꯄꯤꯛꯑꯦ ꯃꯤ ꯑꯃ ꯄꯨꯔꯥ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯀꯨꯟꯊꯔꯒ ꯆꯠꯄꯤꯅꯦꯕ ꯑꯗꯨꯒꯤ ꯗ꯭ꯔꯦꯟꯗꯨꯒꯤ ꯀꯥꯔꯛꯇꯨꯗ ꯎꯕꯥꯛꯁꯦ ꯊꯥꯔꯦꯔꯒ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯦ ꯑꯩꯈꯣꯏꯅ ꯊꯥꯡꯇꯣꯛꯑꯒ ꯑꯩ ꯏꯅꯥꯎꯄꯥꯏ ꯀꯥꯁꯦ ꯍꯤꯞꯄꯟꯕꯅꯦꯕ ꯑꯩ ꯏꯅꯥꯎꯄꯥꯏ ꯀꯥ ꯍꯤꯞꯄꯜꯂꯦ ꯏꯅꯝꯃꯁꯦ ꯆꯥꯛ ꯄꯤꯖꯔꯦ ꯆꯥꯛ ꯄꯤꯖꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯆꯥꯅꯕꯅ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯆꯥꯕ ꯍꯧꯔꯛꯄꯗ ꯄꯨꯡ 7 ꯇꯥꯗ꯭ꯔꯤꯉꯥꯏ ꯈꯤꯇꯪ ꯇꯥꯗꯣꯔꯕꯒꯨꯝꯕꯅꯦ ꯄꯨꯡ 8ꯒ ꯃꯤꯅꯤꯠ ꯑꯃ ꯑꯁ꯭ꯋꯥꯏꯁꯤꯗꯒꯤ ꯃꯩ ꯊꯥꯕꯁꯦ ꯅꯛꯅ ꯂꯣꯏ ꯂꯩꯅꯕꯅꯤꯅ ꯑꯃ ꯆꯥꯛꯄꯗ ꯃꯔꯤ ꯂꯣꯏ ꯆꯠꯈꯤꯑꯕ ꯑꯗ ꯃꯩ ꯆꯥꯛꯄꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯦꯛ ꯇꯧꯒꯦꯗ ꯊꯪꯅꯕ ꯃꯩ ꯑꯍꯥꯟꯕꯁꯦ ꯆꯥꯛꯂꯛꯄꯁꯦ ꯕꯦꯜ ꯍꯥꯟꯅ ꯈꯤꯉꯦꯀꯣ ꯄꯣꯁꯇ ꯑꯗꯨ ꯍꯦꯛ ꯈꯤꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑꯦꯕ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑꯕ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏ ꯀꯟꯕ ꯂꯥꯛꯄꯅꯤꯅ ꯑꯍꯥꯟꯕꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯒꯤꯑꯕꯀꯣ ꯑꯦꯝꯕꯨꯂꯦꯟꯁ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯟꯁꯦ ꯍꯦꯛꯇ ꯅꯟꯁꯇꯣꯞꯅꯦꯕ ꯑꯗꯩ ꯂꯦꯞꯈ꯭ꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯁꯁꯦ ꯈꯤꯡꯉꯛꯑꯕ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯡ 3:30ꯐꯥꯎꯅꯤ ꯆꯨꯝꯅꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯣꯏ ꯃꯩ ꯊꯥꯗꯦꯕ ꯃꯩ ꯊꯥꯕꯁꯦ ꯕꯣꯝ ꯉꯥꯛꯇꯅꯦ ꯌꯨꯝꯗꯨꯒꯤ ꯑꯌꯥꯝꯕꯅ ꯃꯤ ꯏꯃꯨꯡ ꯃꯤ ꯑꯃꯃꯝ ꯂꯣꯏ ꯀꯧꯋꯦꯕ ꯑꯩ ꯑꯥꯗ PH ꯍꯥꯏꯔ ꯈꯪꯉꯦꯕ PH ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯅꯔꯤꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯩ ꯊꯥꯔꯝꯗꯦꯀꯣ ꯅꯨꯃꯤꯠꯇꯨꯝꯒꯤꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯩ ꯊꯥꯔꯝꯗꯦ ꯑꯀꯣꯏꯕ ꯗꯨꯀꯥꯟ ꯂꯣꯏ ꯃꯩ ꯊꯥꯏ ꯑꯗꯨꯒ ꯊꯥꯡꯅꯔꯤꯕ ꯌꯨꯝꯁꯦ ꯃꯩ ꯆꯥꯛꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯝꯃꯛꯄ ꯇꯥꯔꯦꯅ ꯑꯩꯅ ꯗꯣꯂꯥꯝꯗ ꯀꯥꯈꯠꯂꯒ ꯏꯁꯤꯡꯁꯦ ꯈꯤꯛꯄ ꯆꯠꯂꯦꯕ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯔꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯀꯤꯗꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯒ ꯐꯅ ꯀꯨꯏꯅꯕ ꯑꯩꯈꯣꯏꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯀꯣꯏꯕꯗ ꯂꯣꯏ ꯃꯩ ꯊꯥꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯃꯤꯁꯦ ꯆꯜꯂꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯁꯝꯕꯟ ꯂꯨꯄꯟꯁꯦ ꯂꯣꯏꯅ ꯐꯛꯇꯠꯂꯦꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯀꯣꯝꯄꯥꯎꯟ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯂꯣꯠꯄꯅꯦ ꯁ꯭ꯀꯨꯜꯒꯤ ꯀꯣꯝꯄꯥꯎꯟ ꯁꯤ ꯁ꯭ꯀꯨꯜ ꯑꯣꯏꯔꯦ ꯁꯤ ꯐꯦꯟꯁꯤꯡꯅꯤ ꯁꯣꯝ ꯋꯥꯡꯕ ꯃꯩ ꯊꯥꯔꯤꯅꯤ ꯁꯣꯝꯒꯤ ꯋꯥꯡꯕꯁꯤꯗꯅꯤ ꯑꯩꯈꯣꯏ ꯂꯣꯠꯂꯤꯁꯦ ꯑꯀꯞꯄ ꯑꯉꯥꯡꯁꯦ ꯑꯁꯤꯐꯥꯎ ꯃꯆꯤꯟ ꯃꯦꯜꯂꯦꯕ ꯃꯈꯣꯟ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯋꯥꯅ ꯂꯩꯔꯛꯄꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯈꯣꯏꯁꯦ ꯃꯆꯥꯒꯁꯦ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯅꯨꯃꯤꯠꯁꯦ ꯂꯧꯊꯣꯛꯑꯦ ꯍꯥꯏꯗꯤ ꯏꯔꯥꯡꯁꯦ ꯃꯑꯣꯡ ꯆꯥꯗꯦꯅ ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯁꯨ ꯂꯩꯀꯣ ꯕꯣꯔꯗꯤꯡꯗꯨꯗ ꯃꯣꯏ ꯍꯥꯏꯅꯤꯅꯦ ꯌꯥꯝ ꯀꯤꯌꯦꯗꯤ ꯍꯥꯏꯍꯧꯋꯤꯀꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯊ꯭ꯔꯨꯗꯩ ꯂꯧꯊꯣꯛꯄ ꯉꯝꯗꯦ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯛꯇꯕꯅꯤꯅ ꯑꯅꯤꯁꯦ ꯄꯨꯊꯣꯔꯛꯑꯀꯥꯟꯁꯤꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯒꯤ ꯐꯤ ꯃꯆꯥꯁꯤꯅ ꯃꯣꯏꯕꯅꯤꯁꯦ ꯀꯥꯡ ꯆꯤꯛꯇꯅꯕ ꯀꯣꯜꯂꯦꯕ ꯁꯦꯟꯗꯟꯁꯨ ꯌꯥꯎꯗꯦ ꯑꯩ ꯁꯦꯟꯗꯟꯁꯦ ꯀꯣꯟꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯒ ꯂꯥꯟ ꯅꯨꯃꯤꯠꯇ ꯇꯣꯡꯉꯛꯄ ꯁꯦꯟꯗꯟꯗꯨꯅꯦꯕ ꯁꯦꯟꯗꯟꯁꯤꯗ ꯇꯥꯍꯧꯔꯦ ꯂꯤꯛꯂꯤ ꯃꯔꯛ ꯑꯩꯈꯣꯏꯒꯤ ꯇꯤꯡꯒꯪ ꯃꯔꯛꯇꯨꯗꯅꯦꯕ ꯈꯣꯡꯅ ꯆꯦꯜꯂꯤꯁꯦ ꯍꯥꯏꯗꯤ ꯉꯥꯛꯀꯤ ꯏꯆꯥꯁꯦ ꯀꯟꯍꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯆꯦꯟꯅꯔꯤꯁꯦ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯩ ꯊꯥꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯈꯟꯕꯗ ꯑꯩꯈꯣꯏꯁꯦ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔ ꯉꯥꯛꯇꯪꯗꯨꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯁꯥꯟꯅꯗꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯗꯣ ꯑꯗꯨꯝꯕ ꯀꯩꯅꯣꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯁꯤꯗ ꯍꯟꯖꯟ ꯐꯣꯟ ꯇꯧꯔꯦ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯣꯅ ꯍꯥꯏꯕꯁꯦ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯂꯥꯛꯄꯤꯈꯤꯗ꯭ꯔꯦ ꯂꯥꯛꯄꯤꯗ꯭ꯔ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯆꯦꯟꯊꯣꯛꯀ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝ ꯂꯩꯔꯤꯁꯦ ꯇꯥꯡ 4ꯗꯒꯤꯅ ꯇꯥꯡ 9ꯒꯤ ꯅꯨꯡꯊꯤꯟꯐꯧ ꯂꯩꯔꯛꯑꯦ ꯅꯨꯡꯊꯤꯟꯐꯧ ꯂꯩꯔꯛꯄꯁꯦ ꯑꯩꯈꯣꯏ ꯑꯩ ꯆꯥꯛ ꯑꯅꯤꯔꯛꯈꯛ ꯆꯥꯏ ꯅꯣꯡꯃꯇ ꯕ꯭ꯔꯁ ꯇꯧꯔꯛꯇꯦ ꯃꯥꯏ ꯇꯥꯔꯛꯇꯦ ꯇꯣꯏꯂꯦꯠ ꯆꯪꯉꯛꯇꯦ ꯆꯪꯕ ꯈꯔ ꯌꯥꯎꯏ ꯆꯪꯗꯕ ꯈꯔ ꯌꯥꯎꯏꯀꯣ ꯆꯥꯛꯄꯧ ꯃꯊꯦꯜ ꯐꯥꯅ ꯆꯥꯕ ꯐꯪꯉꯛꯇꯦ ꯀꯅꯥꯒꯤ ꯃꯊꯥꯅꯕꯨ ꯆꯤꯡ ꯃꯇꯣꯟꯗꯨꯗ ꯂꯩꯔꯦ ꯅꯥꯀꯟ ꯃꯩꯈꯨ ꯕ꯭ꯔꯪ ꯍꯧꯔꯛꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯩꯇꯩ ꯇꯥꯔꯤꯕ ꯌꯦꯡꯐꯝꯁꯤꯅ ꯃꯐꯝ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯂꯣꯏꯅ ꯃꯩ ꯑꯩꯈꯣꯏꯁꯤꯗ ꯊꯥꯔꯛꯄꯒꯤ ꯐꯝꯃꯀꯥꯟꯗ ꯃꯩꯈꯨꯗꯣ ꯀꯥꯔꯛꯑꯕꯅꯤꯅ ꯄꯨꯛꯅꯤꯡꯁꯤꯗ ꯈꯜꯂꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯦ ꯀꯨꯝꯊꯔꯒ ꯁꯤꯔꯁꯨ ꯌꯨꯝꯗꯨꯗ ꯁꯤꯔꯨꯔꯁꯤꯔꯥ ꯀꯥꯏ ꯈꯟꯕꯁꯨ ꯌꯥꯎꯋꯦꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨ ꯐꯩꯖꯨꯞꯐꯥꯎ ꯌꯥꯎꯗꯗꯅ ꯃꯣꯝꯄꯥꯛ ꯄꯤꯗꯛꯅ ꯁꯨꯞꯄꯒ ꯍꯤꯞꯄꯛꯑꯦꯕ ꯑꯍꯤꯡ ꯏꯪꯈ꯭ꯔꯕ ꯆꯤꯡꯗꯣꯟꯁꯤꯗ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯔꯛꯁꯤꯗ ꯍꯥꯎ ꯌꯥꯎꯋꯦꯕ ꯍꯥꯎ ꯅꯨꯄꯥꯁꯤꯅ ꯃꯣꯏꯒꯤ ꯃꯔꯣꯟꯗ ꯍꯥꯏꯕ ꯃꯩꯇꯩꯒꯩ ꯃꯪꯒꯤ ꯅꯥꯀꯟꯗ ꯂꯩꯔꯦ ꯍꯥꯏꯕ ꯀꯣꯜꯇꯦ ꯀꯣꯃꯥꯎꯝ ꯍꯥꯏꯕ ꯀꯣꯜꯇꯦ ꯍꯥꯏꯗꯤ ꯀꯣꯜꯇꯦ ꯃꯌꯥꯡ ꯍꯥꯏꯗꯤ ꯍꯥꯏꯕꯅꯦꯕ ꯃꯌꯥꯡꯅꯦꯕ ꯃꯌꯥꯡ ꯃꯔꯛꯇ ꯃꯩꯇꯩꯇꯦ ꯂꯩꯔꯦ ꯍꯥꯏꯁꯤꯅ ꯍꯥꯏꯔ ꯑꯩꯈꯣꯏ ꯀꯥꯟꯗ ꯃꯩꯇꯩꯅꯦꯕ ꯊꯥꯜꯃꯣꯜ ꯊꯥꯎꯃꯣꯟ ꯁꯛꯂ ꯍꯥꯏꯁꯤꯅ ꯍꯥꯏ ꯃꯪ ꯃꯪꯗꯨꯒꯤ ꯂꯩꯌꯦꯕ ꯃꯊꯛꯇꯨꯗ ꯍꯥꯏꯕꯅꯦꯕ
ทาลมอลให้เป็นมงคลให้เป็นเนี่ยแบบมังพรมตัวกี้มาป่าเนี่ยคนเนี่ยเลยเจแต่ทาลมอลกี้มาป่าดูแต่เลยเดดูกันนะโกลเตก็มาให้ดิมายังมารักตาเลยให้รักคนเนี่ยบ้างมาค่าที่ไม่ได้ยิงก็อีกอย่างดูกันนะฮุจิกี้สามร้อยพันไม่เต็มมาซาจิได้ไงบ้างฮุจิกี้สิกี้คุกกี้จะกันมานะกันฮุจิกี้สิพายเนี่ยกันมานะสิมานะคุยกันว่าจะให้กันนะดูที่เจ้าเดินกันก็มีร่างถูกดีนู่ชมใส่สิกุ้งกันนู่ชมรวมตะคุมดาราให้ได้เองก็มันให้ดอกดูกี้เฮกชมตะคุมดาตาร์ก็ดีตุยนมเอริยาจะตาตัวนี้แบบตุยนมเอริยานั่นตระก็คัสมีร์เบงตาตัวนี้แบบดูที่คุกกี้คุลเนี่ยแบบคุณจะต้องข้างเกี่ยวชมในตุยนมตายชมในเฮดควอเตอร์นี่เลยเฮดควอเตอร์นั้นไวไฟเลยไปตีเลยให้แบบมาพัมจะคุณจะดูมหานะได้ข้างมาพัมนี่นะแต่ค่อยหาก็ตัวไม่เลยเฮาเลยแบบดูเลยเฮากันนะค่อยไอ้นายนิมิตมาตรุนี่แหละคุณตัวไอ้สานี่เราขัดใจเลยค่อยน่ะอย่างว่านะฉักจะรีบงาชีจ้าระก็ให้ยิงจ้าแต่บีหัวเรียนจ้าระก็ให้ยิงจ้านี่ไงทำแต่บีเต็กฉักละกันแต่เนี่ยพวกค่อยน่ะชาลีไปยุ่งเจมาโดยตัวจะให้พาดนะที่นายแค่ข้างนั้นจะให้พวกพาดอะไรหรอกปนัดเตบะฉันก็ไปฉันทีพวกเราปนัดเตหาพวกคนนั่นละอีเจอย่างว่าน่ะปรามยามตัวอะไรเลยฉันมีกี่ดุการกี่มามั่งตัวมาซีมตั้งปิวหาร์กตั้งกังตะโยละกันแต่จุเลยเดบะตุกิมาติวันอะไรหรอกเจตุก็สมัยนั้นชี้เอาหน้าตัวกันให้ไปว่าดิท่าจะรู้เดบะฮานาILP กี่มาตั้งเดอีร่างตุกยามเนี่ยกันบัดก็ยี่นะขาตัวไม่ท่าเลยนี่คุดักแต่กันว่า CRP ท่าเลยกันเลยไม่ได้ไม่จ้าอันแต่โชคเตอดูกี่ว่าคันแต่ก็จะกันแล้วนี่ให้ไปว่าคันเนี่ยก็คันลุยเจอดูกันบัดนี้ชุ่มลักๆเดมวยนะอาร์มี่ไม่ยามกองทาร์อาร์มี่ไม่ยามกองทาร์ฮะทุกคนคันลุยจีน่ะอาร์มี่ตัวละอาก็ดีเอาคุยกี่ยุ่งสิ่งจะกันกันนี่จะเอาแต่บักระดิกันหัวนี่ให้ไปว่าคันแต่ไอ้กี่อุปูได้เลยหรือว่าพีอภัยบัดว่าลานเจนบัดบุพีอภัยจะปูแล้วก็มันนะเป็นนี่ฮะก็มุกทุบจะเลี้ยงอุปูจะมุกหับจะเลยอุปูโซลอนจะเลยก็ทำมาไม่เขาจิสุไอ้กี่ดุการกี่โซ่โดนแต่ไอ้ดุการถ้ามีก็อาจจะไอ้ดุการกี่โซ่ยาวรีบไอ้ชัตเตอร์โซ่จิก็ยาวรีบไอ้ชิปป้ายอะไรให้ดิอดูยาวน่ะตรงนี้ให้ไปดูท่าจะดับหายได้เลยเขากี่ว่าคันสิเดยุ่งกี่โซ่สุดเลยดิดุการกี่โซ่เลยดิเขากี่ว่าคันได้ดิเขาอย่างมุหันกี่ตัวรีบนี่ฮันจูฮันนี่ก็ตัวไปฮัลโหลตัวนู้ไอ้อีรำดำไอ้ปุ๊กมาพัมนี่ก็ตัวไปฮัลโหลตัวฮันนี่แบบไอ้บิโรตะกี้ฮอสพิทอลเลยไปเจฮุจิกี้ฮอสพิทอลฮันดักแต่มีที่ก็เลยสังกัดเดนะดูกี่เฮกมันนิ่งเดนี่แบบคุยกี่มงพัมเจดูกี่มงพัมดูดาคุยกี่อิมาบาบาอิบุงก็อิบุงอันนี้เลยเหรออีกวันนี้ป้ามาก็มวยกี่มงพัมเจที่อุบดะขัดแต่เนี่ยไอ้น่ะมีที่กี่ปีตากี่แบบแต่เสียงหาก็จะไอ้ยุ่งจากไปอุบดะดิขโมยที่โซ่ยดูสิไอ้มีที่กี่ปีที่ตาเดียวมงพัมเจลาลักก็จะไอ้กับเปียแต่เสียงหาก็ที่ก็อิมาบาบากี่มงคลใจอย่างมันอุปพังอร่อยตราให้ไปกี่กว่าให้น้องมาลายก็นั่นมีตัวเด่นเนี่ยการีตัวงหลักประสิทธิ์มวยนะให้เอาดีว่าให้เจไม่ได้สักถ้วยอามุฮันนั่นหลักกันนุก็หากันมาคุยจะบายตัวเองบ่คุยได้บายตัวเรามาตั้งกันอะดูก็ตุยบงตะจูจัดรถไม่ได้สักถ้วยจัดรถไม่ได้สักถ้วยนะให้เองอะดูก็คุยได้ดีนุ่งทอมจะหลักเจอะดูก็การีตัวพมาสกี้ private การีกันหัวบังกัมบังบูมวยการีได้หลักเปนุ่งทอมจะหลักไปเอาเอที่ให้คุยอุหัวเจก็ดูเลยใกล้มาเช่นกันตุ้มอุณาบะข้างหน้าไปยาวนับปนินะตุ้มให้แน่ได้เองสารพันเลยเลยบอกสารพันจะต้องมีแค่นี้เองตังมารีแต่ตังมารีเองแต่จังไงก็มารีมังอาตรุกตะเรนิปานนิมิตรุกนี่ตรุกก็ตังไอ้นี่เลยตังมาปันจะทุกลาดินิมิตรุกนี่ตรุกมาปันจะทุกลาดิมารีเด็กนี่นะมาปันจะนิมิตรุกนี่เนี่ยมังอาตรุกตะเรนิปานมาปันมังอานี่เลยแบบตรุกนี่จะทุกลกปะเดี๋ยวโฟล์ทุกลาก็ direct สิบลักครับนิมิตเด็กคุย direct เลยเมื่อรังเด็กคุยงาตั้งปันเลยก็อยู่คุยดินิมิตไอ้รีลิฟเกมจะเลยใช่ปะปานิปาจิตุ้มลากันดะจะไอ้รีบุรีลิฟเกมจะเลยยาโรยนฮาร์ยุ่งไม่ท่าไปใช่ตัวขนาดท่าบุอุรกันเนี่ยเช่นทุกปีเราปราณัตระก็ที่ท่ากี่ยุ่งที่ท่าบุหัวกันดูสิใช่คุยกี่ยุ่งที่มาดีไม่ไอ้กูลุกแต่เลยแบบนี้เนี่ยคุยกี่สิบที่จะเอาเจ็บอะคุยแบบนี้ลุยจะเอบะยาดาร์ฮาร์กันแต่คุยกี่เกี่ยวกับพวกจงเจริญเมบะมีกาขลังเมดูคุยเนี่ยเจ็บทะเลยิงอุปถัมภ์มูเจมีแค่ไหลข้างบางหันตุกิบางวานเอบะอะดูก็เฮาก็เฮกทางนั้นอะไรไปยุ่งที่มวยท่าเดี๋ยวมวยกี่โชกันนี่นะอะดูนะอะคุยกี่ดมดีนักหน้าบ้ากันจ้า GVHers นะมาเลยบอกว่า GVHers นั่นที่7 days เลยบ่อะดูก็ดูทางนั้นอะไรแบบนี้นะคุยดีโชคเตะโชคแต่แบบนี้นะอะโชคไปเลยก็มีแค่ดูคุยเดี๋ยวจังจะละก็จังเอเดนะอะดูอะคุยไปที่โลอินะท่าเรียคุยกี่ดูมิตรกี่วันเนี่ยคุยเดี๋ยวจะเอาเดี๋ยวอะดูมาตุ้งใครดังเดี๋ยวจะเอาอีกคุยยุ่มคุยทางนั้นเดี๋ยวยุ่มน้ำตัวเลยนะมาเลยก็มาก็คุยอีบุงใหญ่มาก็คุยยุ่มหุ่มจะตั้งในจักร
ꯂꯩꯀꯥꯏꯗꯨꯗ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯄꯨꯡ 2 ꯑꯗꯥꯏꯗꯅꯤ ꯃꯣꯏꯅ ꯊꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯥꯔꯃꯤ ꯀꯦꯝꯗꯨꯗꯒꯤꯅꯦ ꯑꯗꯨꯝ ꯎꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯡꯒꯜꯗꯣ ꯑꯗꯨꯝ ꯃꯥꯒꯤ ꯃꯄꯥ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ ꯀꯅꯥꯝꯕ ꯄꯥꯎ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯗꯨꯝ ꯂꯩꯅꯩꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯃꯩꯇꯩ ꯒ꯭ꯔꯨꯞꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯂꯩꯁꯦ ꯆꯍꯤ 60ꯃꯨꯛ ꯐꯥꯔꯕꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯪꯁꯦꯜ ꯑꯃ ꯖꯒꯥꯗꯨꯅꯦꯕ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯂꯝꯀꯥ ꯀꯥꯏꯅ ꯍꯧꯖꯤꯛ ꯑꯣꯜꯂꯩꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯑꯣꯟꯕ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯕꯅꯦꯕ ꯗꯦꯠ 4ꯗ ꯑꯩꯈꯣꯏ ꯈꯨꯃꯖꯥꯝꯕꯒ ꯑꯩꯈꯣꯏ ꯊꯦꯡꯒ꯭ꯔꯥ ꯂꯩꯔꯛꯀ ꯁꯤꯁꯦ ꯇꯦꯡꯐꯥꯏꯈꯤꯕꯒꯤ ꯎꯠꯂꯦꯕꯀꯣ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯌꯨꯝꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅꯁꯨ ꯀꯩꯅꯣ ꯇꯧ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯣꯏꯕꯨ ꯇꯦꯡꯈꯥꯏꯒꯅꯤ ꯃꯣꯏꯕꯨ ꯇꯛꯊꯣꯛꯀꯅꯤ NRC ꯄꯥꯜꯂꯒ ꯇꯛꯊꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯄꯥꯝꯃꯨꯈ꯭ꯔꯕꯁꯤꯡꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩ ꯀꯜꯂꯛꯇ꯭ꯔꯦꯕ ꯃꯣꯏꯕꯨ ꯑꯁꯦꯡꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯃꯕꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯤ ꯅꯧꯐꯝ ꯇꯥꯐꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯡꯄꯨꯔꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯒ ꯂꯩꯈꯤꯅꯦꯕ ꯇꯥꯡ 3ꯒꯤ ꯅꯨꯡꯗꯥꯡ ꯃꯩ ꯊꯥꯕꯁꯦ ꯑꯁꯤꯗꯩꯁꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯗꯤ ꯑꯩꯈꯣꯏꯁꯦ ꯆꯦꯟꯊꯣꯛꯇ ꯌꯥꯗꯕꯩ ꯆꯦꯟꯊꯣꯛꯑꯦꯕ ꯆꯦꯟꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯣꯝꯄꯥꯎꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯅ ꯇꯧꯅꯩꯌꯦꯕ ꯐꯦꯟꯁꯤꯡꯁꯦ ꯀꯥꯅꯕꯩ ꯍꯣꯠꯅꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯄꯥꯁ ꯄꯤꯅꯩꯌꯦꯕ ꯑꯉꯥꯡ ꯄꯥꯁ ꯄꯤꯅꯕꯁꯤꯗ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯔꯨꯝꯗ ꯊꯝꯃꯦꯕ ꯕꯣꯔꯗꯤꯡ ꯊꯝꯕꯁꯦ ꯑꯩꯅ ꯂꯧꯊꯣꯛꯑꯦ ꯏꯆꯥꯅꯨꯄꯥꯁꯤꯒ ꯄꯨꯂꯞ ꯂꯧꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯐꯦꯟꯁꯤꯡ ꯋꯥꯡꯕꯁꯤꯗ ꯑꯩꯅ ꯄꯥꯁꯁꯦ ꯄꯤꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯋꯥꯡꯕ ꯑꯝꯗ ꯂꯩꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯤꯅ ꯋꯥꯡꯕ ꯑꯝꯗ ꯂꯩꯈ꯭ꯔꯦ ꯋꯥꯡꯕ ꯑꯃꯃꯝꯗ ꯂꯩꯈꯤꯕꯁꯦ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯅ ꯃꯌꯥꯏꯗ ꯑꯩꯁꯦ ꯀꯞꯄꯒ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯦ ꯗ꯭ꯔꯣꯟ ꯑꯃꯨꯛ ꯊꯥꯒꯠꯂꯛꯑꯦ ꯃꯣꯏꯅ ꯑꯃꯨꯛ ꯌꯦꯡꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯣꯏ ꯊꯥꯒꯠꯂꯛꯏꯁꯦ ꯑꯗꯨ ꯅꯥꯀꯟ ꯑꯃꯗꯅ ꯃꯩ ꯆꯥꯛꯑꯦ ꯅꯥꯀꯟ ꯑꯃꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯑꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯃꯅ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯑꯃꯅ ꯁ꯭ꯀꯨल ꯀꯣꯝꯄꯥꯎꯟꯗ ꯂꯩꯈ꯭ꯔꯦ ꯑꯩꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯇꯣꯏꯅꯣꯁꯦ ꯈꯪꯗꯗꯅ ꯑꯩꯁꯦ ꯃꯌꯥꯏꯁꯦ ꯀꯞꯄ ꯂꯩꯔꯦꯕ ꯑꯗꯨꯒ ꯀꯩꯗꯪꯗ ꯀꯣꯟꯅ ꯑꯉꯥꯡꯁꯦ ꯂꯧꯊꯣꯔꯛꯑꯦ ꯊꯣꯡ ꯍꯥꯡꯉꯦ ꯍꯥꯏꯔꯕ ꯇꯥꯔꯀꯥꯟꯁꯦ ꯂꯧꯊꯣꯔꯛꯑꯀꯥꯟꯗ ꯁ꯭ꯀꯨꯜꯒꯤ ꯐꯦꯟꯁꯤꯡ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯦ ꯀꯩꯔꯥꯛ ꯇꯧꯔꯒ ꯀꯥꯈꯠꯂꯀꯥꯟꯁꯤꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯅ ꯀꯣꯜꯂꯀꯥꯟꯗ ꯐꯤ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯥꯡ ꯆꯤꯛꯃꯟꯗꯅ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯂꯩꯕꯅꯤꯅ ꯀꯥꯡꯁꯦ ꯆꯤꯛꯃꯟꯗꯅ ꯑꯩꯅ ꯐꯤꯁꯤꯅ ꯀꯣꯜꯂꯒ ꯊꯝꯕꯤꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯑꯦꯕ ꯊꯣꯛꯂꯀꯥꯟꯗ ꯌꯨꯝꯗ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯨꯊꯣꯔꯛꯑꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝ ꯆꯪꯉꯤꯁꯦ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯈꯔ ꯑꯩꯈꯣই ꯆꯪꯅꯔꯤꯁꯦ ꯁ꯭ꯀꯨꯜꯒꯤ ꯐꯦꯟꯁꯤꯡꯗ ꯂꯣꯠꯂꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯋꯥꯡꯕꯗ ꯃꯩ ꯊꯥꯔꯤꯅꯤ ꯅꯥꯀꯟ ꯅꯥꯝꯕꯗꯨꯗꯗꯤ ꯑꯩꯈꯣꯏ ꯂꯣꯠꯂꯤꯅꯤ ꯃꯗ ꯑꯉꯥꯡ ꯂꯣꯛ ꯈꯨꯔꯛꯄ ꯀꯞꯄꯛꯄ ꯋꯥ ꯉꯥꯡꯉꯛꯄ ꯃꯆꯤꯟ ꯃꯦꯜꯂꯒ ꯈꯥꯡꯉꯒ ꯂꯩꯔꯛꯑꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯋꯥꯅ ꯆꯥꯛꯄꯣꯛ ꯄꯤꯖꯔꯛꯇꯦ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯅꯤꯁꯤꯐꯧ ꯆꯥꯛꯄꯣꯛ ꯄꯤꯖꯔꯛꯇꯦ ꯃꯣꯏꯁꯨ ꯄꯤꯖꯔꯛꯇꯦ ꯑꯩꯈꯣꯏꯁꯨ ꯆꯥꯔꯛꯇꯦ ꯆꯥꯛ ꯆꯥꯗꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯅꯔꯛꯏ ꯉꯟꯇꯥꯅ ꯃꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯂꯤꯕ ꯍꯥꯄꯦꯟ ꯈꯛꯇꯪ ꯁꯦꯠꯂꯒ ꯂꯥꯛꯄꯁꯨ ꯌꯥꯎꯅꯔꯛꯏ ꯃꯁꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯐꯥꯎ ꯇꯥꯍꯧꯕ ꯈꯪꯗ꯭ꯔꯦ ꯃꯊꯋꯥꯏꯗ ꯍꯤꯡꯅꯕ ꯆꯦꯟꯅꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯐꯥꯎ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯐꯅꯦꯛ ꯁꯦꯠꯂꯛꯇ꯭ꯔꯦ ꯈꯨꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯒ ꯆꯦꯜꯂꯛꯑꯦ ꯈ꯭ꯋꯥꯡꯁꯦꯠ ꯌꯥꯎꯔꯝꯃꯤ ꯐꯅꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯈ꯭ꯋꯥꯡꯁꯦꯠꯇꯨꯅꯅꯦꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯣꯜꯂꯒ ꯄꯨꯔꯛꯏꯁꯦ ꯑꯗꯨꯁꯨ ꯍꯥꯎ ꯃꯌꯥꯝꯁꯤꯅ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟꯁꯦ ꯊꯥꯒꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯆꯦꯜꯂꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯆꯦꯟꯕ ꯉꯝꯗ꯭ꯔꯦꯕ ꯃꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯁꯖꯦꯁꯟ ꯇꯧꯔꯀꯥꯟꯗ ꯂꯩꯔꯝꯃꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯪꯅ ꯑꯗꯨꯝ ꯁꯥꯗꯤꯡ ꯑꯝꯗ ꯂꯩꯔꯨꯕꯅꯦꯕ ꯃꯣꯏꯗꯤ ꯄ꯭ꯂꯥꯟ ꯂꯣꯏ ꯌꯥꯠꯂꯣꯏꯔꯒ ꯂꯩꯔꯝꯃꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯈꯪꯉꯨꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯕꯣꯝ ꯃꯈꯣꯟ ꯍꯦꯛ ꯇꯥꯕꯒ ꯕꯪ ꯂꯥꯎ ꯍꯧꯒꯠꯂꯛꯄ ꯑꯗꯒꯤ ꯃꯄꯤ ꯑꯔꯔ ꯇꯥꯒꯩ ꯀꯞꯄ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯁꯤꯗꯤ ꯀꯞꯇꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯃꯆꯥꯅꯨꯄꯤꯗꯤ ꯌꯥꯝ ꯀꯞꯄꯒꯁꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡꯁꯦ ꯆꯩꯅꯤꯡꯗ꯭ꯔꯁꯨ ꯆꯩꯔꯦ ꯐꯨꯅꯤꯡꯗ꯭ꯔꯁꯨ ꯐꯨꯔꯦ ꯍꯥꯏꯗꯤ ꯀꯩ ꯇꯧꯔꯛꯀꯗꯒꯦ ꯃꯣꯏꯅ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯟꯗꯀꯣ ꯑꯉꯥꯡꯒꯁꯦ ꯐꯨꯔꯦꯕ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯖꯜꯂꯛꯄꯗꯨꯅꯦ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯁꯦ ꯁꯤꯕꯥꯏ ꯀꯦꯝꯗ ꯌꯧꯔꯦ ꯁꯤꯕꯥꯏ ꯀꯦꯝꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯆꯥꯛ ꯍꯤꯟꯖꯥꯡꯗꯨꯁꯨ ꯁꯨꯄꯔ ꯐꯥꯏꯟꯗꯨꯗ ꯆꯥꯛ ꯍꯤꯟꯖꯥꯡ ꯄꯨꯂꯞ ꯊꯣꯡꯉ ꯄꯤꯔꯛꯑꯦ ꯑꯉꯥꯡꯁꯤꯡ ꯆꯥꯎ ꯌꯥꯗ꯭ꯔꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯥꯛ ꯂꯥꯝꯕꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯝꯃ ꯂꯩꯗꯅ ꯑꯩꯈꯣꯏꯅꯐꯧ ꯆꯥꯛ ꯂꯥꯝꯕ ꯈꯥꯡꯕꯗꯣ ꯑꯗꯨ ꯃꯣꯏꯅꯐꯧ ꯀꯩꯅꯣ ꯆꯥꯛ ꯂꯥꯝꯕ ꯈꯥꯡꯕ ꯉꯝꯕ ꯇꯥꯏꯃꯤꯡ ꯅꯠꯇꯦ ꯍꯥꯏꯕ ꯑꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗꯅꯦ ꯑꯩꯁꯦ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯁꯦ ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯗꯦꯕ ꯑꯆꯥꯄꯣꯠꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯗ ꯐꯣꯟ ꯇꯧꯋꯤ ꯃꯃꯤꯡ ꯃꯥꯅ ꯑꯆꯥꯄꯣꯠ ꯈꯔ ꯊꯤꯟꯕꯤꯔꯛꯏ ORS ꯈꯔ ꯊꯤꯟꯕꯤꯔꯛꯏ ꯑꯗꯨ ꯃꯣꯏꯅ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠꯁꯦ ꯆꯥꯔꯒ ꯂꯩꯔꯛꯏ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯛꯄꯁꯦ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯑꯣꯖꯥꯅꯁꯨ ꯑꯩ ꯐꯅꯦꯛ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕꯗꯨꯗ ꯐꯅꯦꯛ 2ꯒ ꯐꯨꯔꯤꯠꯀ ꯁꯦꯟꯗꯟꯒ ꯄꯤꯔꯛꯑꯦ ꯑꯩ ꯁꯦꯟꯗꯟ ꯇꯣꯡꯉꯛꯇꯦ ꯍꯥꯏꯕꯒꯤ ꯁꯖꯨꯞ 2ꯈꯛꯁꯨ ꯄꯤꯔꯛꯏ ꯑꯩꯈꯣꯏ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯛꯄꯁꯤꯗꯅꯦ ꯆꯤꯡꯗꯣꯟꯗ ꯂꯩꯕꯅꯦ ꯅꯨꯡꯊꯤꯟꯗꯗꯤ ꯌꯥꯝ ꯁꯥꯏ ꯅꯨꯡꯗꯥꯡꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯑꯩꯈꯣꯏ ꯃꯥꯃ ꯌꯥꯏꯃꯁꯦ ꯃꯥꯁꯤ ꯀꯣꯜ ꯗꯥꯏꯔꯤꯌꯥ ꯇꯧꯋꯦ ꯀꯣꯜ ꯗꯥꯏꯔꯤꯌꯥ ꯇꯧꯕꯗꯒꯤ ꯑꯩ ꯑꯉꯥꯡ ꯑꯄꯤꯛꯄꯁꯦ
ꯑꯁꯤꯒꯤ ꯑꯩꯒ ꯁꯨꯞꯄ ꯐꯩꯖꯨꯞꯁꯦ ꯑꯩꯈꯣꯏ ꯃꯥꯃꯗ ꯄꯤꯌꯦꯕ ꯃꯥ ꯁꯨꯞꯄꯣꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯅ ꯃꯣꯝꯄꯥꯛꯐꯤꯗꯛ ꯏꯄꯥ ꯄꯥꯕꯗꯣ ꯑꯗꯨꯗ ꯁꯨꯞꯄꯒ ꯂꯩꯔꯛꯑꯦ ꯁꯨꯞꯄ ꯂꯩꯔꯒ ꯏꯆꯥꯅꯨꯄꯥꯗꯤ ꯍꯣꯏ ꯅꯥꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯥꯗꯦ ꯑꯗꯨꯒ ꯅꯥꯗꯅ ꯑꯉꯥꯡꯁꯤꯡꯗꯣ ꯂꯩꯇꯨꯝ ꯃꯔꯛꯇ ꯇꯨꯝꯕ ꯍꯩꯅꯗꯗꯅ ꯀꯞꯄꯦ ꯑꯩ ꯇꯨꯝꯅꯤꯡꯗꯦ ꯌꯨꯝ ꯆꯠꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯁꯦ ꯀꯪꯀ꯭ꯔꯤꯠ ꯃꯊꯛꯇꯅꯦꯕ ꯃꯣꯏꯒꯤ ꯇꯦꯝꯒꯥꯏꯒꯤꯕ ꯅꯨꯡ ꯃꯊꯛꯇ ꯇ꯭ꯔꯤꯄꯥꯟ ꯇꯣꯛ ꯊꯥꯖꯜꯂ ꯑꯗꯨꯝ ꯇꯨꯝꯕꯅꯦꯕ ꯃꯗꯩꯗ ꯐꯤ ꯑꯃ ꯊꯥꯔ ꯇꯨꯝꯕ ꯅꯠꯇꯦ ꯍꯣꯏ ꯃꯣꯏꯅ ꯐꯤ ꯈꯔ ꯂꯩꯕꯁꯤꯡꯗꯨ ꯄꯤꯅꯔꯛꯑꯦ ꯑꯗꯨꯁꯨ ꯐꯩꯖꯨꯞ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯐꯤꯗꯣ ꯐꯩꯖꯨꯞ ꯑꯣꯏꯅꯁꯨ ꯁꯨꯞꯅꯔꯛꯑꯦꯕ ꯃꯩꯅꯤꯡ ꯀꯨꯜꯂꯤꯕ ꯑꯅꯤꯁꯦ ꯃꯣꯏꯕꯅꯤꯁꯦ ꯊꯥ ꯐꯥꯅꯗ꯭ꯔꯤꯕ ꯑꯉꯥꯡ ꯎꯅꯔꯤꯁꯦ ꯑꯃꯅ ꯔꯣꯖꯤ ꯀꯧꯏ ꯃꯥꯕꯨꯗꯤ ꯀꯩꯅꯣ ꯀꯨꯀꯤ ꯅꯨꯄꯤꯅꯤ ꯃꯩꯇꯩꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯃꯥꯁꯨ ꯂꯥꯟ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯑꯃꯁꯤꯅ ꯀꯩꯅꯣ ꯁꯣꯅꯤꯌꯥ ꯀꯧꯋꯦꯕ ꯀꯩꯅꯣꯗ ꯃꯣꯏ ꯌꯨꯝꯅꯥꯛꯇꯣ ꯀꯔꯤꯌꯦ ꯀꯣꯟꯗꯧꯖꯝꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯩꯅꯤꯡ ꯀꯨꯟꯕꯤꯗ ꯆꯦꯜꯂꯛꯄ ꯍꯥꯏꯁꯦ ꯃꯥ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯦꯜꯂꯛꯑꯦꯕ ꯆꯦꯜꯂꯛꯑꯀꯥꯟꯁꯤꯗ ꯃꯥꯁꯦ ꯆꯥꯒꯪ ꯉꯥꯛ ꯄꯨ ꯂꯥꯛꯑꯦꯕ ꯆꯥꯒꯪ ꯉꯥꯛ ꯄꯨ ꯂꯥꯛꯄꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯉꯥ ꯑꯇꯥꯎꯕ ꯂꯧꯊꯣꯛꯑꯒ ꯏꯅꯝꯃ ꯅꯪ ꯍꯥꯟꯅ ꯆꯥꯁꯜꯂꯨꯁꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯄꯤꯌꯦꯕ ꯑꯗꯣ ꯃꯥꯗꯤ ꯁꯣꯝꯗ ꯏ ꯅꯧꯕꯒꯤ ꯃꯁꯥꯒꯗꯣ ꯄꯥꯈꯠꯄꯒ ꯊꯛꯀꯠꯄꯒ ꯅꯨꯃꯤꯠꯁꯦ ꯄꯪꯀꯞꯇ ꯀꯞꯄꯦꯕ ꯂꯩꯐꯝ ꯈꯪꯗꯦꯕ ꯑꯗꯨꯒ ꯊꯪꯅꯔꯤꯕꯗꯒꯤ ꯆꯦꯟꯖꯜꯂꯛꯏꯕ ꯃꯌꯥꯝꯗꯨꯅꯦ ꯑꯁꯣꯟ ꯑꯅꯥ ꯊꯥꯡꯉꯛꯄ ꯃꯌꯥꯝꯗꯨꯅꯦ ꯃꯩꯅꯤꯡ ꯀꯨꯟꯕꯤꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔ ꯂꯩꯔꯤꯗꯨꯅꯦ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯨꯜꯂꯦꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯂꯩꯐꯝꯗꯣ ꯂꯩꯅꯔꯛꯇꯕꯅꯤ ꯂꯣꯏ ꯑꯀꯣꯏꯕ ꯃꯩ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯒꯦꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯤꯁꯦ ꯖꯣꯟꯇꯤꯁ ꯅꯥꯔꯛꯑꯦꯕ ꯖꯣꯟꯇꯤꯁ ꯅꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯗ ꯃꯈꯣꯡꯁꯤꯒ ꯌꯥꯏꯕꯤꯔꯦꯀꯣ ꯑꯗꯨ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯗꯦꯕꯥꯟꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯊꯥꯡꯒꯅꯤꯉꯣꯅꯦ ꯃꯥꯏ ꯅꯨꯄꯤꯁꯤ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯁꯦ ꯗꯦꯠ 7ꯗ ꯗꯦꯂꯤꯚꯔꯤ ꯊꯥꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯕꯨ ꯗꯦꯠ 9ꯗ ꯊꯣꯛꯂꯛꯑꯒ ꯗꯦꯠ 10ꯗ ꯃꯥ ꯑꯉꯥꯡ ꯑꯃ ꯎꯅꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯎꯅꯕꯗꯩꯗꯤ ꯎꯅꯗ꯭ꯔꯤ ꯀꯣꯛꯄꯩꯒꯗꯤ ꯍꯧꯖꯤꯛ ꯀꯦꯝꯗꯨꯗ ꯑꯩꯈꯣꯏ ꯂꯩꯕꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯍꯦꯛꯇ ꯀꯦꯟꯁꯟꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯇꯤꯡꯊꯣꯛꯄꯤꯒꯤ ꯑꯅꯥꯕ ꯍꯧꯗꯅꯀꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥ ꯃꯣꯏ 4-5ꯁꯤꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯆꯥꯕ ꯊꯛꯄ ꯍꯩꯔꯛꯇꯕꯗꯒꯤ ꯋꯥꯟꯊꯗꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯄꯨꯔꯀꯥꯟꯗ ꯃꯣꯏ 4ꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯉꯛꯑꯦꯕ ꯑꯗꯣ ꯍꯤꯗꯥꯛꯁꯨ ꯃꯣꯏꯅꯕꯨꯗꯤ ꯄꯤꯕꯨꯗꯤ ꯄꯤ ꯑꯗꯨꯁꯨ ꯍꯤꯗꯥꯛꯇꯤ ꯁꯨꯅꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ BP ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯑꯦꯂꯣꯚꯥ 5 ꯆꯥꯕꯁꯦ ꯑꯦꯂꯣꯚꯥ 5ꯁꯦ ꯐꯪꯉꯛꯇꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯕꯗꯤ ꯑꯩꯒꯤ ꯕꯕꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯦꯃꯣꯔꯤ ꯑꯃ ꯁꯨꯡꯆꯤꯡ ꯆꯥꯎꯕꯤ ꯃꯆꯦꯠ ꯑꯃꯨꯛ ꯌꯥꯎꯔꯛꯇꯕꯁꯦ ꯁꯤꯅꯦꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯕꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯒꯦꯁꯨ ꯐꯪꯉꯔꯣꯏꯗꯧꯕ ꯊꯤꯕꯗꯁꯨ ꯐꯪꯉꯔꯣꯏꯗꯧꯕ ꯁꯤꯁꯤꯃꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯨꯅꯤ ꯏꯁꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯒꯤ ꯀꯩꯗꯒꯤ ꯗꯣꯛꯇꯔꯒꯤ ꯆꯦ ꯆꯥꯡ ꯂꯣꯏ ꯂꯩꯍꯧꯋꯦꯀꯣ ꯑꯗꯨꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕꯅꯤꯅ ꯑꯃꯔꯣꯝꯗ ꯄꯥꯝꯃꯨꯗꯦꯕ ꯀꯩꯒꯤꯗꯕ ꯑꯩꯒꯤ ꯕꯕꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯄꯣꯠ ꯃꯆꯦꯠ ꯑꯃꯕꯨ ꯐꯪꯍꯧꯗꯕꯁꯦ ꯁꯤꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯕ ꯍꯥꯏꯔꯒꯗꯤ ꯑꯇꯩ ꯌꯥꯝ ꯁꯥꯡꯅꯗꯤ ꯍꯥꯏꯖꯔꯣꯏ NRCꯁꯦ ꯆꯠꯅꯍꯟꯕꯤꯌꯨ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯇꯩ ꯃꯐꯝꯗ ꯃꯥꯅ ꯌꯨꯝ ꯕꯤꯜꯗꯤꯡ ꯐꯨꯔꯥ ꯗꯣꯂꯥꯟ ꯁꯥꯔꯁꯨ ꯂꯩꯅꯤꯡꯗꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯥꯈꯟ ꯑꯣꯏꯅ ꯈꯜꯂꯒꯁꯨ ꯂꯩꯅꯤꯡꯉꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯍꯧꯔꯛꯈꯤꯕꯅꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯄꯣꯛꯄꯅꯦ ꯑꯩꯈꯣই ꯑꯗꯨꯗ ꯆꯥꯎꯔꯛꯄꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯨꯝ ꯍꯟꯅꯤꯡꯉꯦ ꯍꯧꯖꯤꯛꯁꯨ ꯍꯟꯅꯤꯡꯉꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯥ ꯎꯆꯦꯛ ꯋꯥꯌꯥꯐꯧ ꯃꯌꯨꯝꯗ ꯆꯪꯉꯤꯅꯤ ꯃꯌꯨꯝꯗ ꯂꯣꯏ ꯆꯪꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯆꯠꯅꯤꯡꯕ ꯃꯇꯝ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯅꯨꯡꯇꯤꯒꯤ ꯆꯠꯅꯤꯡꯉꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯁꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯩꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯕ ꯑꯉꯥꯡ ꯀꯩꯁꯨ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯍꯧꯖꯤꯛ ꯀꯩ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯗꯨꯝ ꯍꯪꯉꯦ ꯑꯩꯈꯣꯏ ꯈꯨꯝꯐꯝ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯇꯣꯔꯕꯨꯡꯒꯤ ꯅꯨꯡꯊꯤꯟꯗ ꯃꯣꯏ ꯔꯦꯂꯦ ꯇꯧꯕꯗꯣ ꯃꯣꯏ ꯄꯤꯁ ꯔꯦꯂꯦ ꯍꯥꯏꯗ꯭ꯔꯅꯦ ꯄꯤꯁ ꯔꯦꯂꯦꯗ ꯅꯣꯡꯃꯩ ꯄꯨꯕꯁꯦ ꯃꯣꯏꯅ ꯑꯍꯥꯟꯕꯅꯤ ꯍꯧꯗꯣꯔꯛꯏꯁꯦ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯗꯅꯦꯕꯀꯣ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯔꯒꯁꯨ ꯈꯨꯃꯨꯖꯥꯝꯕ ꯍꯥꯟꯅ ꯊꯥꯔꯦ ꯃꯇꯨꯡꯗ ꯈꯨꯒꯥ ꯇꯝꯄꯥꯛ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯀꯣꯟꯊꯣꯛꯁꯨꯝ ꯏꯟꯗ꯭ꯔꯥ ꯍꯥꯏꯁꯦ ꯃꯥꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯅꯦꯕ ꯊꯥꯏꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯈꯨꯃꯟꯊꯦꯝ ꯅꯅꯥꯎ ꯑꯁꯦꯡꯕꯗꯤ ꯏꯅꯥꯎ ꯇꯣꯝꯕ ꯀꯧꯕꯅꯦ ꯅꯅꯥꯎ ꯍꯥꯏꯔꯒ ꯈꯪꯅꯔꯦ ꯑꯩꯅ ꯁꯤ ꯅꯝꯕꯣꯜ ꯁꯥꯕ ꯂꯩꯀꯥꯏꯗ ꯇꯧ ꯍꯣꯇꯦꯜꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯅꯦ ꯑꯗꯨꯒ ꯇꯧꯕꯗꯤ ꯇꯥꯡ 3ꯒꯤ ꯄꯨꯡ 2ꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯐꯣꯟ ꯌꯥꯝ ꯇꯧꯅꯩ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯤꯀꯦꯠ ꯄꯥꯏꯔꯒ ꯃꯣꯏꯁꯦ ꯔꯦꯂꯤ ꯆꯠꯄ ꯍꯧꯔꯦ ꯈꯣꯠꯂꯦ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯍꯥꯏꯗꯤ SPꯒꯤ ꯔꯦꯡ ꯑꯗꯒꯤ ꯁꯤꯝꯒꯤ ꯔꯦꯡꯗꯕꯨ ꯑꯩꯈꯣꯏꯁꯦ ꯐꯣꯟ ꯇꯧꯅꯩ ꯃꯣꯏꯅ ꯃꯤꯁꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯁꯣ ꯌꯧꯗꯕꯤꯅꯦꯕ ꯁꯣ ꯌꯧꯗꯕꯗꯒꯤ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯗ ꯄꯨꯡ 2-2:30 ꯑꯗꯨꯋꯥꯏꯗ ꯍꯧꯔꯦꯀꯣ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯌꯨꯝꯗ ꯐꯣꯟ ꯐꯥꯎꯅꯕꯗ ꯑꯩꯈꯣই ꯇꯦꯝꯕꯤꯒꯤ ꯃꯆꯥꯈꯩꯗ ꯑꯩ ꯏꯕꯨꯡꯉꯣ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯀꯀꯥ ꯅꯪꯅ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯈꯪꯅꯕꯅꯤꯅ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯟꯗꯣꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯀꯩꯃꯨꯛ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯀꯩꯅꯣ ꯇꯧꯕ ꯄꯨꯡ 5-6 ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯊꯦꯡꯒ꯭ꯔꯥ ꯂꯩꯀꯥꯏ ꯌꯧꯁꯜꯂꯦ
ꯑꯩꯈꯣꯏ ꯊꯦꯡꯒꯥꯜ ꯂꯩꯀꯥꯏ ꯌꯧꯁꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯃꯣꯏ ꯀꯥꯞꯅꯕꯁꯦ ꯃꯈꯣꯟ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯅꯁꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒ ꯀꯥꯞꯄꯦꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯗꯣꯟ ꯕꯣꯁꯀꯣꯒ ꯍꯦꯛ ꯊꯪꯅꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯣꯏ ꯆꯣꯡꯖꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯤꯡꯅꯕ ꯈꯛꯇꯪꯗ ꯅꯣꯏ ꯀꯩꯅꯣ ꯇꯧ ꯑꯗꯨꯕꯨ ꯅꯣꯏ ꯌꯦꯡꯉꯣ ꯄꯇꯥ ꯅꯨꯡꯗꯥꯗꯤ ꯅꯣꯏ ꯄꯥꯏꯔꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯄꯣꯠꯅꯤꯗꯅ ꯄꯇꯥ ꯅꯨꯡꯗꯥꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯥꯅ ꯑꯍꯟ ꯑꯣꯏꯕꯅꯤना ꯆꯪꯉꯨꯔꯒ ꯑꯃꯨꯛ ꯄꯇꯥꯗꯣ ꯊꯝꯐꯝ ꯈꯪꯗꯦꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯃꯨꯛ ꯊꯥꯗꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯑꯍꯤꯡꯗꯣ ꯅꯨꯃꯤꯠꯇꯣꯃ ꯃꯣꯏ ꯑꯩꯁꯨ ꯐꯣꯟ ꯌꯥꯝ ꯇꯣꯏ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯣꯜꯂꯤꯉꯩꯗꯨꯗ ꯐꯣꯟ ꯇꯧꯁꯜꯂꯒꯗꯤ ꯑꯃꯨꯛ ꯄꯥꯎꯗꯣ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯀꯩꯀꯩ ꯇꯥꯕꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯐꯣꯟ ꯇꯧꯗ꯭ꯔꯦ ꯀꯅꯥ ꯇꯧꯁꯤꯒꯦ ꯇꯧꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩꯅ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯃꯌꯥꯝꯅ ꯈꯔ ꯏꯁꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯇꯥꯟꯅ ꯆꯠꯂꯦ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯈꯔ ꯁꯥꯐꯔꯦ ꯁꯥꯐꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯈꯟꯕꯅ ꯃꯌꯥꯝ ꯀꯥꯔꯐ꯭ꯌꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯗꯣ ꯆꯥꯛꯇ꯭ꯔꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯦꯛ ꯆꯥꯛꯄ ꯃꯆꯤꯟꯗꯣ ꯍꯧꯔꯛꯄꯗ ꯏꯁꯤꯡ ꯃꯌꯥꯝ ꯍꯩꯖꯤꯜꯂꯒ ꯀꯜꯂꯦ ꯍꯥꯏꯔꯦ ꯑꯗꯨꯗꯩ ꯀꯟꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯑꯣꯏꯗꯤ खरा फादो माल है वाखन से खल्ले खनबदगी अखोई सूम पाउ लौनबद नोंगालबदगी मोई पोचै लोई हुराले हारे कोई जो नुंग कनागे पोचै थंब खोप कंप्यूटर नुंबर करी करा लोई हुराल कन लोग पुंग अनि मखाय दा मै थाब हौरे हाय अदुगे अखोई दावे जे लोइन असाम फले बदगी नोंग निनी मरी मंगानी जे लेरा अखोई थोलक पे थोलक तौरकांदा कोना मोई पुलप थोलक पगिदुदा अहुम सुब त्रंदनी मोई लाइजे अहुम सुब त्रंद लाकपदुदा सोना कानजु कर्फ्यू लेबनिना आइजे वाखन नुआइतबनिना मोई लागदि हाइना इसिंग कइनो इसिंग रेक्सिदा इना लोइन इसिंग जमा थमगांदेना जार बो फंगनद्रेबा मतमदुदा कोइसिदा कर्फ्यू लेरबनिना आई जार 10 अमा लोसल थमे योंद्रे अदु मोइजे आइना मोइरांगदा दियाइपुर चल कांदा मोई फिबम जे उबदे नुआइत्रेदि नुमित मरी मंगानी दम इरु जरक्तरबनि चाबो चादबो तौरबनि अदि अखोई दाजु आइदि या वाना अखोइना अंगांग ओइङाइदगी सनगारी वालादगी ओइरकांदा मतंग ओइरकांदा वाना युमदे सागल मतुंगदा लोइना तुमगरबनिना मकोक से चाएबा ब्रेन चाएबा सेंगारगा हुजिक चुचामपुदगी रेडी केंदल लेबा नुपागा जे लोइना ब्रेन चाकपनेबा हुजिक ngang na yadabneba हुजिक सु वाखन जे कइनुम तव अदु मथक्तु दमु नानमु टीवी दम उलेदना कोइ चुचामपु थेंगा लेकाई स्माइ तेमजले अखोइ दखोइ मपादु चप चाना खंगेबा दोलबक्सको गे हेक टॉयलेट लेबिगी जगह ने बखोइ मपादु वाल अमतने बखोइ थंगरिजे अदु मु ngarang नाजु माजु वाखन जे चोय हौरे ai दा कइम खलुनु कोइ हिंगौरि बखोइ फरे अदु अखोइ चुचामपु दि लेतबदि यारोय लेगदुनि चुचामपु आइजे अखोइ मिटिंग न कनबनि मारा चुचान कलंब बोनि अखोइ न कनगदुबनि मोन फन हारगा अखोइ लेगदुनि नमदा लेसनगदुनि कइनु मु ओरगा अखोइ जे अना एने दुमाइना थेमिनेबो मोइजे हुजि आइगि द प्लब लेरे आइगि द प्लब लेरे कांदा अखोइ चे होइजे मु आई सिदा दुकान मचा म तौर कांदा मोइजे होटेल तहल्ले हाइदे अखोइ जे प्लब लेबे मतमदा चिन बनिना आई जुजि लोइ थारगा तुम्मेबा आइगि द आई होटेल दा लोइ थार तुम्मे होटेल हाना नि फमम खोलनबा चारगा योनगदो पोतै कइम योनद्रे मयाम जे लोइ फमलगा कइनो तौरगा तौरे अखोइ मयाम जे लोइ दुमाइ तौरो होजि पोते अदु स्टेज ता लेइरि दा हुजि सेंट्रल गवर्नमेंट पुपी पाबी मयाम जे लोइ कंगलोने लाल लोइरे हुजि कइ पुपी पाबी कंगनद्रिबा हेलीकॉप्टर दा पाइरोदना पाइरो पुपी कांगु पुपी की जे लोइ कंगलो लोइ थादो अदु दे के लाल लोइरोदबा हुजि पुपी लो किनि एमपी इलेक्शन लोगिनि एमपी इलेक्शन लोइर मतुंदा सिगि लानि तम तम लोइसलकन अय वाखन दे हुजि सेंट्रल न तौगे हारगदि जिनागा बु तौना गमिजिदि कइदबि पुपी पाबी खरदुदि हेलीकॉप्टर मरि nga पाइरगा हिदा चाइर के कंगन गमोइदिनो अदु मोइने योखत्तगिने हुजि योखल थमबगिनेबा पुपी लेरगदि लाल लोइगिरो पुपी लोइर मतुंदा लाल लोइनि सेंग हारबदा सिने इचेगी मचानी सिने इशुनी अइना सि पब्लिक स्कूल कोइगे रेगुलर जिदा मोइ फाउंडर जाइगे मानबा गाक्तने अइना सिदि उजा कुंज ब्यारो उजा मोबाइल सि अंगांग जमदे तमंदे आदेना सि जमदि सिदा थाजल्ले अदुगा अइगे इशु नुपि अनि दुना मोइना मो दोलबस्को दा तमकपनिना सोना कांदे मु मैते रोंगी द मु सेटिंग चादबगी कोगे सा बसतदगी दियो लेटर कइ लौर कांदे न मु लेटेन फादा मोइ 6 गई द ngangnara कांदा 6 गई न याबिरकपदगी अदो अंगांग अनि दोमदे अमना क्लास 9 अमना क्लास 1 अनि दोमदि दोलबस्को दा तमकपनिना मोइगे कइनोजे लैंग्वेज मानना बायना लेटेन फादा चंगल द मोइ 6 नजु यामना हराउना कइनो तौर दम याबिरे अदु दुमदि इगोदा खुदों चाबा मदे लेइग्रे नंबोल छबल लकाय को सोराई सम दिना चंदा आगे इपुरोइबगी मिंगना को अदगी अइना तोंबी
ꯑꯗꯣ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤꯗ ꯇꯝꯃꯒ ꯂꯩꯔꯝꯕꯅꯤ ꯃꯣꯏꯁꯦ ꯎꯕ ꯐꯪꯉꯔꯣꯏꯗ ꯊꯋꯥꯏꯁꯦ ꯋꯥꯔꯦ ꯌꯥꯝꯅꯀꯣ ꯑꯗ ꯃꯣꯏ ꯒꯥꯔꯤ ꯂꯥꯛꯑꯒ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯎꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯅ ꯑꯩꯅ ꯆꯦꯟꯁꯤꯜꯂꯦ ꯅꯣꯏ ꯅꯁꯛꯁꯤꯗ ꯎꯔꯗꯤ ꯌꯥꯔꯦꯅ ꯑꯩꯁꯦ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯑꯩꯅ ꯃꯣꯏꯁꯦ ꯑꯔꯩꯕ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯤ ꯑꯗꯒꯤ ꯀꯂꯞꯅ ꯄꯣꯠ ꯆꯩ ꯄꯥꯡꯕ ꯂꯥꯎꯔꯛꯄꯗꯁꯨ ꯑꯩ ꯑꯗꯨꯝ ꯄꯤꯖꯩꯀꯣ ꯄꯥꯡꯒꯜꯅ ꯊꯣꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯗꯤ ꯉꯝꯖꯗꯦ ꯑꯗꯨꯒ